आकाशवाणी इम्फाल खेत्रिमयुम चित्रभानु न पाव पाजरी अहानबद मरु ओइब पाव फाइनेंशियल ईयर नंगनबा दरकार लेव सेंफम सिंह सोइदना थादोकनब होनरी हाइना मुख्यमंत्री नोंथोंबम बिरेन हाइरी UCM na hairi sapona Imphal Dimapur lambida chathariba economic blockade khutakta handoktrabadi akanba khongjang sangsilagani amashung levasida hoji fawada covid ki vaccine dose ko ti chama marfu humdoi lakuntaruk hena kapkhre Financial year loram daida contract works yauna atei mari leina ba senfam sing soidina thadokna ba honari haina Mukhyamantri Nongthombam Birena Phongdokli Mukhyamantri gi warol amada hai overdraft adana ba honna bada khara cheksina balance tawbi tangai fadaba lebana pung khara natraga nongmanini gumbagi matam chontharaba yai adumoinamak maram chaba thadokphom thokpa senfam sing financial year nangnana ba soidina thadokani Maram aduna mari leinaba singna treasury office na chingbada queue leptuna pangchinda chilhanbagi thong sing tobiganu kanaguma singna makhogi file thadokna buki dama karmachari singda watch wanom toba yaroi karigumba file sing thadorakpa tarabadi CM da haisi anti corruption cell amasung grievances cell na chingbada wakalakpa yagani Manipur gi ngangkhai manungda Juko Valley area da sengwa sagaliba sing amadi maphamduda leriba Manipur gi security force sing Loktokina badabi tawduna Southern Angami Public Organization Sapona Imphal Dimapur lambida matang kaktina chathariba economic blockade khudakta handoknaba United Committee Manipur UCM na hairi ngarang Imphal da pawmis nga unabada UCM gi president Joy Chandra Konthokjam na hai Manipur gi ngangkhai kaiba yaroi haina semkhiba loop asina Manipur gi apunba ngangkhai amasung saktam da singnerpa khudingmak thenganaba matam chuppada lengdana lepli mahangna hai sapona makhoigi maram chadaba dabi asigi damakta changsaliba khongjung asi yaningdaba phongdol aduna Assam da khundariba Manipuri singna counter economic blockade chathaba hokre Abong pukdam da leminari ba aikhoi pumnamak ichil naw ngakteni haiba wafum asi khantaba galonena sapona makhoigi khongjung athuba matamda handoktrabadi Assam da Manipuri singna changsaliba counter economic blockade hena kansilagani haina Sri Joy Chandra na makata na phongdokhi Lakadariba numit kharanida Manipur da pungda kilometer yankhai fawbugi chang yongna nungsisilaba yai haina siksinaba hairi Relief and Disaster Management gi cherol aman hai lakliba numit kharani asida Manipur gi mapum ayambada parapadigi namaya orap toba chang fawada nongchuraba yai Imphal West Imphal East Chandel Senapati Tamenglong Jiribam None Churachandpur amasung Frezol zila singda pungda kilometer kuntra digina yankhai fawbugi chang yongna akhak araw yongna nonglen nungsisilaba yai hairi Nonglisi asina awa ana thohalakpa yaba sing thenana ba bivak asina zila singi disaster management authority sing amasung ati mari lena ba bivak singda darkar leba thabak sing lokhotle Manipur COVID-19 gi film sing thaningo ina fagaltun housing active case contractor khakta ngaire raisi gi haksal vibang na thokpa cherol aman hai puna sample chamri marfuni toy test of manung the myoy ani positive oiba thainaki harba matam ase myoy manga leina asti gi nava fagalaki Lena Astigi Nava Fagalapagi Changsa da Matrudani Pan Daspik Mari Ahum the Lady, Lena Astigi Sikiba upon Mamasina Lissingani, Chamakun Sure. Manipur Hojifa with a COVID vaccine dose Punna, La Kuntare Lissing Marfumatoi, Chatter Marfudra Kapre, Masikmanung the Hanba dosa, Laktara Manga Lissing Contrataru Chama, Yankani Pan, Anishiba dosa, Laktara Matoi Lissing Marfu Chama, Nifuni Pan Kapre, Precaution dosna Lissing Humpumanga, Chamri Marfu Mari Kapre. Madagasida Manipur Police na COVID-19 gi channel kalan tugai ba myoy sing fa bagi thabak makata na chathari ngarang myoy teratur fagatuna lupa lising ama chatru fine oina TNK Trade and Industry lamda kakching dagi emuktamani debina Padmasri mana panglapa amasung art ki lamda singzamai dagi laurumbam bino debina Padmasri mana panglapa da Mukhyamantri Nongthombam Birena nungaiwa phongdokre Mukhyamantri na nungaiwa phongdokpagi warol da hai Srimati Muktamani na yamna wana honaraktuna ngasidi samtu gi langna khungup lonbagi sinfam da mai pakpa ngamle Ngasidi mahangna Mukta Sus Private Limited ki mapu oirakpa amasung leba sigi lemjaningai oirba Padmasri mana phanglapa da thoidokna nungaiwa poe
Srimati Binogi matangda Mukhyamantri na hai ekoigi ariba nat amasung channel launchet ka mari lenaba applic arta kathopaga lunena mahagna chahi yankhai humdoi chupna tarukiba thabaksing adubu ikai khumnaba amasung sakhangbaga lunena lemjaningai oiraba Padma Shri mana phanglapa asi ekoi pumnamaki chaktok chaningai ni tabiriba pawasi Akasvani Imphal dagi ni Leibasi da hojik fawada COVID vaccine dose ko ti chama marfu humdoi la kuntaru hena kakre Haksel Mantralon hai haukiba pung kumri da vaccine dose lak mari lising kun hena kakre hariba matam asida COVID ki anoba case lising ama chani humbura thenaki leina astegi nava fagalakpagi changna chada marfudra nipan dasmik tarit manga da lady 11 kV Kanchipu Fidana konwa mapam singa si ayu pung tara digina nungtil pung ahum fawang mai mutkani hari Indo Myanmar Road Paktok Choktok pada mari lenena IC posting semjin sajanga da bamaramna kyamgai chajing amasung thongzu area da hariba matam asida mai fangloi haina MSPD Shell gi cherol aman hari Imphal East District Police Commando amasung tratruk suba Assam Rifles ki apunba kangbu amana ngarang kongbo usekol kunok area da achat awsing sektor pada RPF PLA gi miyo ama fare farbe miyo SA Myanmar gi tengang da training tawruba miyo ni hari Police ki cherol aman hai farba miyo adu Iridbung Police Station da sinakre hari ngasi phongba pause singi maru eba pawgi damak hoji Ngangom Kiran leire Kiran Thagachari Chitrabhanu Sapogi bangi mayokta Assamda laiba Manipuri singna counter blockade haukibagi paw apaspa repeal tawnabagi matangda Mukhyamantri na phongdokibu wafam amasung UCM na Sapogi bangi mayokta phongdokibu wafam singna ngasi phongba pawse singda maru eba paw ina phongnaba ure Shanghai Express Manipuri da Manipur ki afaspa lauthongnaba honari haiba CM gi wafamna banner headline tawri UCM na su counter blockade tawgadori neso gi table da pukhatuna khanani haiba MSU gi wafam su pawche siga hanba lamai da phongri Chana leibakta Assam da lup kayana sapo gi mayokta counter ban haukre Manipur da sana ba tum phangdre tangai phadawa polam pusilaktre haina ahan headline tawri Lamjing bagi investor singna Tom TV Thingjan kre haiba paw amasu pawche siga hanba lamai da phongri Shanghai Express English ta Chief Minister Birena apaspa repeal tawnaba pandam thuna phanglaba yai haina thajaba phongdokibagi pawna ahan headline tawri UCM na Assam da leiriba Manipuri singa khusamnaduna sapogi bangi mayokta counter blockade chatharagani haiba paw amasu pawche siga hanba lamai da phongri Morning Bell da Assam da All Assam Manipuri Youth Association na Nagaland yogadaba gari sing thingbagi khongjeng haukre haina photo konana banner headline tawri pongna phamda apaspa lokthokpagi matam ateno matamgi manungda phanglaba yai haiba N Biren gi wafamna ahan headline tawri People's Chronicle da Chief Minister na Works Minister ga mifam pangtoktuna lambi thongi project singi matangda khanakre haiba pawna ahan lamai da phongri Huyelan pawda All Assam Manipuri Youth Association na counter ban gi khongjang changchinba haukre haiba pawna ahan headline tawri Juko tampakta singnarapa sing compromise tawroi haiba UCM gi wafam amana pawche sigi anishuba headline tawri Manipur Mail da counter blockade haukre haina ahan headline tawri Iraibakta Assam da counter ban hauduna Nagaland da gari chalhan khidre All Assam Manipuri Students Union asu Siam sakre haina ahan headline tawri Financial year gi file tanabiganu employees in the watch onom tobiganu haiba Siam gi wafam amana pawche sigi anishuba headline tawri Isel Express ta All Assam Manipuri Students Union asu counter ban sawatkre Assam manungda Nagaland gi gari amata chalan khidre haiba pawna ahan headline tawri Naharol gi thaudangda state sarkar na Manipur dagi afaspa lokthokna honari Nagaland gi chayna bungam khai gi matangda su khanari haiba CM gi wafamna ahan headline tawri Imphal Free Press ta Sapona khurakta makhoi gi ban handoktrabadi UCM na National Highway kuntrawa panda counter ban kaurgani haina phongdoki wafamna ahan headline tawri Hills Hornbill Express ta potchegi mamal hengalakpadagi miyam wanare sapogi matam kakto ban handoktrabadi UCM na counter ban kaurgani haibagi wafam amasung Manipur da nonglei nungsitagi saksina bakhanga lakiba pawsingna maroyo paw ina phongri Ganphu Mel da Tamenglong District Hospital da doctor singna thabak join tawdaba masing hengalakli haiba pawna maroyo paw ina phongri Tamenglong Times ta sapogi ban yaning da phongdoktuna All Assam Manipuri Youth Association na counter blockade chathaba haukre haiba pawna headline tawri Champauche da Central Trade Union gi General Strike na Tamenglong da su bank sing thong hangna khidri haba paw maruyo paw ina phongli Masona Tharda All India Trade Union gi strike na effect tokibagi paw aduga Manipur Express da su paw si phongli Nisin thultu da All Assam Manipuri Youth Association na Sapogi bangi mayok counter blockade hokibagi paw headline tawri Chitrabhanu Thagacheri Kiran
अरोइबदा मरोइबा पाव अमुक हन्ना Financial year nanganaba darka leba senfam sing soidina thadoknaba honari haina Mukhയമന്ത്രി Nongthombam Birena hairi UCM na hairi sapone Imphal Dimapur lambida chathariba economic block khudakta handoktrabadi akanba khongchang changsalagani amashung leba asida hoju fawada covid ki vaccine dose koti chama marfu humdoi lab kuntaru hena kapkhre paulozere